ꯉꯥꯏ ꯀꯟꯇ꯭ꯔꯤꯁꯤꯒꯤ ꯄꯤ ꯚꯤꯂꯦꯖꯇ ꯁꯤꯒꯤ ꯄꯥꯝꯕꯤꯁꯤ ꯀꯔꯤ ꯑꯣꯏꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯗꯨ ꯐꯖꯗ꯭ꯔꯥ ꯎꯆꯥꯟ ꯄꯥꯝꯕꯤ ꯑꯣꯏ ꯋꯦꯜꯀꯝ ꯇꯨ ꯄꯤꯁꯤꯗꯤ ꯑꯩꯅ ꯂꯥꯛꯏꯗꯨꯗꯤ ꯂꯥꯜꯂꯦ ꯄꯤ ꯏ ꯈꯛꯇ ꯄꯤ ꯏ ꯑꯩꯁ ꯈꯛꯇꯅꯤꯅꯦ ꯌꯥꯎ मणिपुर ꯀꯥꯁꯃꯤꯔ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯩꯅ ꯉꯁꯥꯏ ꯏꯕꯗ ꯏꯁꯄꯦꯂꯤꯡꯗꯨ ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯕꯥꯎꯟꯗꯔꯤ ꯂꯥꯟꯖꯟꯈ꯭ꯔꯦ ꯄꯤ ꯚꯤꯂꯦꯖ ꯍꯥꯏꯒꯗꯕ ꯑꯗꯨꯗ ꯄꯤ ꯏ ꯑꯩꯁ ꯄꯦ ꯍꯥꯏꯕ ꯄꯦ ꯑꯗ ꯑꯥꯗ ꯊꯥꯔꯦ ꯄꯦ ꯑꯩꯈꯣꯏꯒꯤ ꯕꯤ ꯖꯦ ꯄꯤꯒꯤ ꯀꯩꯅꯣꯒ ꯇꯧꯔꯒ ꯋꯥꯠꯄꯗꯤ ꯋꯥꯠꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯍꯧꯖꯤꯛ ꯄꯨꯔꯥ ꯌꯥꯎꯒ ꯂꯩꯔꯦ ꯄꯨꯔꯥ ꯀꯥꯁꯃꯤꯔꯒꯤ ꯇꯥꯏꯞꯇ ꯇꯧꯔꯕꯅꯤ ꯍꯧꯖꯤꯛ ꯄꯦ ꯚꯤꯂꯦꯖ ꯋꯦꯜꯀꯝ ꯇꯨ ꯄꯦ ꯃꯊꯛꯇ ꯊꯥꯔꯦ ꯋꯦꯜꯀꯝ ꯇꯨ ꯄꯦ ꯍꯥꯏꯗꯅ ꯑꯗꯒꯤꯗꯤ ꯋꯥꯠꯂꯦ ꯈꯔꯗꯤ ꯃꯣꯏ ꯒꯥꯔꯤꯗꯤ ꯑꯗꯨꯝ ꯁꯥꯡꯅ ꯊꯧꯈꯤꯒꯅꯤ ꯃꯊꯪ ꯑꯗꯨꯝ ꯅꯝꯂꯛꯀꯦ ꯑꯥꯗ ꯎꯔꯤꯕ ꯈꯨꯟꯁꯤꯅꯤ ꯄꯦ ꯍꯥꯏꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯠꯇꯕꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯐꯪꯉꯔꯣꯏꯗꯧꯕ ꯃꯐꯝꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯌꯧꯁꯜꯂꯛꯏꯁꯦ ꯁꯦꯡꯅ ꯑꯃꯔꯣꯝꯗ ꯌꯥꯝ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯌꯦ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯅ ꯆꯪꯅꯗꯕ ꯖꯒꯥ ꯐꯥꯎꯕ ꯑꯗꯨꯝ ꯌꯧꯁꯜꯂꯛꯑꯦ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯄꯥꯛ ꯌꯧꯕ ꯉꯝꯅꯗꯕ ꯃꯐꯝ ꯐꯥꯎꯕ ꯑꯩꯈꯣꯏꯁꯨ ꯏꯁꯥꯒꯤ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯆꯔꯤꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯄ ꯑꯣꯏꯔꯒꯁꯨ ꯃꯐꯝꯁꯦ ꯌꯧꯁꯜꯍꯧꯗ꯭ꯔꯒꯗꯤ ꯋꯥꯈꯟꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯔꯣꯏꯗꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯆꯪꯖꯔꯛꯄꯅꯤ ꯁꯨꯝ ꯃꯊꯪ ꯆꯠꯁꯦ ꯂꯥꯛꯑꯣ ꯀꯝ ꯑꯣꯟ ꯂꯦꯠꯁ ꯒꯣ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯃꯑꯣꯡ ꯁꯨꯡꯇꯥ ꯇꯥꯗ꯭ꯔꯕ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯉꯥꯏꯍꯥꯛ ꯑꯩ ꯌꯥꯝ ꯑꯩꯒꯤ ꯃꯥꯏ ꯏꯁꯄꯤꯁꯦꯜ 7 ꯇꯤꯝ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯏꯁꯄꯤꯁꯦꯜ 7ꯒꯤ ꯕꯣꯁ ꯕꯨꯝꯕꯔꯣ ꯁꯥꯝꯔꯪꯒꯦ ꯕꯨꯝꯕꯔꯣ इलेक्शनगी मोबिलाइज तो चली ला
Chalasse lalo. Itu tengah tu bila yang buat depan. Mafamdu yꯧꯗ꯭ꯔꯤꯕꯧꯗꯤ live ꯊꯥꯔꯛ ꯇꯥꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯃꯐꯝꯗꯨ ꯌꯧꯔꯀꯥꯟꯗꯗꯤ ꯑꯃꯨꯛ ꯃꯊꯧ ꯑꯃꯨꯛ ꯂꯩꯕꯅꯤꯅ ꯃꯌꯥꯝꯗ ꯃꯄꯨꯡ ꯐꯥꯅ ꯎꯠꯂꯛꯄ ꯉꯝꯗꯕꯁꯨ ꯌꯥꯏ ꯑꯗꯣ ꯑꯩ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯝ ꯉꯝꯅꯕ ꯎꯠꯆꯔꯛꯀꯦ. Red nhung này này. Saya ngang bilang tu. Redman asi chango. Ai pilih ngang bilang tu. Kalau dia apa? Sisi badin pam le, tu masam deh gari deh, kaya dia perangang, kenapa kita nak beli atau nak? Jadi perangang pam, perangang masam perangang. ꯐꯖꯗ꯭ꯔ ꯃꯌꯥꯝ ꯃꯐꯝꯁꯦ ꯀꯃꯦꯟ ꯑꯝꯇꯪꯗꯤ ꯄꯤꯕꯤꯔꯛꯎꯗꯅ ꯃꯌꯥꯝꯗꯒꯤ ꯃꯐꯝꯁꯤ ꯐꯖꯩ ꯑꯣꯔ ꯐꯖꯗꯦ ꯑꯗꯣ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯑꯣꯏꯁꯨ ꯑꯝꯇ ꯍꯪꯕꯤꯔꯛꯑꯣ. Peebles, welcome to Peebles. Buka lang guys ini. Malam ni dekat pergi. Kau tengok tu sini ini. Tiap lagi kau, tiap lu memang dah. Tiap ani dia.